Manipur National Girl Child Day Thauram Pangthokre Nupi Macha Singbu Magi Haitoi Singthoi Belambida Mang Thana Chalhanaba Honaminasi Haina Governor Dr. Nasma Heptilana Phongdokre Puknung Dalairiba Angang Nupa Nupi Khangdoktuna Manghan Bada Generamba Doctor, Nurse Amadi Clinic Singh Akan Bachairak Piragani Haina Chief Minister and Birena Phongdokre Ukrulgi Khamasom Phongdhar Village Dalayong Khangdaba Amanamaram Oirgamyoi Ani Sikibadu China Gi Yohan Coronavirus Nanate Haina Health Minister Jan Tukumar na Phongdokre Manipur ki tongan-tongan ba district sing da marangkay na fangliba pothok singi maming lawduna district singi maming tholagani haina Chief Minister Nongthombam Birena Lawthokre Amasang numit masing suna MGNREGA gi thabak suhan bang ngamtriba asigi matangda khanaduna leibagi mahuta amata oina punsinduna scheme asi mai pakhan na bukhana minasi haina Minister Biswajana abil tokre Makurumzari. Adom neng video bas impact news ni ai khangin bam thoinu henbi hausi pungja se phabu gi maroi ba paw sing miam da pizari. Social Welfare Department na sinduna Beti Bachao Beti Padhao scheme gi makhada state ki thakta National Girl Child Day Thauram pangthokre. Ngasigi numita sina lakpada ekoi punna amato oina leminaduna pikli binupi macha singbu magi haithoi singthoi belambi da mang thana chalhan na bahot na minasi amadi chamana bamit yeng de yenglasi haina Manipur gi governor Dr. Nasma Heptilana Phongdokre. City Convention Center da pangthokiba thoram aduda athoiba mithunglen gi warol piraduna Governor Dr. Nasma Heptilana state asigi oina English ngani taramari taramanga da Senapati district khaktagi oina haudokiba Beti Bachao Beti Padhao scheme asi ngasidi atopa district tareta chana halakpa thaganingai ni athuba matamda lemhauriba district sing da su scheme asi mapung phana chana halakani haibagi thazaba lenga asidi chap chana thamli haiki Loinana lenga ki agency sing NGO civil society amadi miyam punna amata oina nupi macha sing na thengnari ba khudong cha da sing asigi waroishin purakna ba honaminasi haina mahak na phongdoki We need to equip girls with transferable and lifelong skills such as critical thinking, creativity, and digital awareness. Having role models will also be critical, especially in the science and other fields where the presence of women is rare. On this National Girl Child Day, let us recommit to support every girl to develop her skills, enter the workforce on equal terms, and reach for her potentials. Nakalamaramda Thauramapagi Warwal Piraduna CM and Birena English sing ani amagi mikok tibada statusigi oina nupa macha listing amada nupi macha jamapan ga supna mari poklabasu English sing ani taramathoigi mikok tibada nupa macha listing amada nupi macha chanipan marfudra nipan da hantarakliba asi Laina loba yaroi kunai ama lingbada nupi singi tangai fadaba sing miyam na khangna nupi singbu thawidabagi changdi aduki matik lady haiki mana makha taradana nupi singda chathaba miot minai thingnanaba lenga asana kanna honari nupi singi oiba court kaya linkre anoba court ani amasu athuba matamda mathau toba hauragani haiki loinana pugnung da leiba angang sing nupa nupi khangdoktuna hatokpagi thabak Khudak Lepiu, Asugumba Thodok Singda Chatharam Lavadi, Maduda Chenaba Muir Singh, Akan Bachairak Pigani, Haina, Mahakna Phongdoki. Ngasigi Thoramadu, the Social Welfare Minister Nemcha Kipgen, Health Minister L. Jantakumar, Chief Secretary Dr. J. Suresh Babusu Sarukyaki. Loinana Tongan ba Lamda Mathau Ningtina Toba Nupi Tara Mangagi Mapamda, Women Achiever Award Kusinaduna Ikai Kumnaba Utki. E Paugilamda Manipuri Muslim Laktagi Naitom Oibi Imphal Free Press ki Paumi Baby Sirinda Award Asi Kutsanaki. The 904 1000 given the Samapan the Mari Lemasi 2011 the Sanipan Mugrai Pana Husika review in the
Masi again alarming situation. Like we line it up we have. Aduna ai lo minister ko so si kana bini. Akoi ain jama legislation nama koi tabu to kali. Karma legislation kana gumbi nurses hoy be doctor hoy be anyone girls will be about tawbagi ko to abortion tawbagi adu bi fangagadi. Huzi koi drug to kai to is fine non bailable punishment piba adu magi license service that many than magi even in kano where gana clinic kum where gana magi license takpa hotpa adu makar stringent report kare koi matok tar brain kare Thobal District Labor Thoido Hendokna Singthaningai Oiba Thabak Toba Women Achievers Singda Kudol Tamduna Ikai Kumnakre Beti Bachao Beti Parhao Haiba Thaurangi Manung Channa Ikai Kumnabu Utpagi Thoramadu District Task Force Committee Thobal Nasinduna DC Thobal Gi Election Counting Hall the Pangtoki Thoramadu the Education Minister Tihes Radheshyamna Nupi Oibi Singbu Pukningda Puknung the lady Digi Hona, Namtabagi Chatnabi Ama, Society as the lady Bawakalol Adu Tadoktuna, Makoibu, Chaukat Nabagi, Yaifa Taurang Kaya Paikatle, Lengang na Paikalapa Taurang Sing Mapungpana, my partner Naba Miamna so Angamba Mating Pangbiu Haiki. Taurangi Manung Chana DC Complex Manungda Ujara Kaya Sutaki. Bisnupur District asu chayola machupna chatharakpa Beti Bachao Beti Parhao week ki sarukama oina National Girl Day pangthokre. Thoramadu District Administration Bisnupur na Sinduna Bisnupur District ki Panchayat Resources Center da pangthokibani. Thoramadu da District adu da leiba lenga ki mahailoi shangda tamduna Class 10 amadi 12 ta mark wangna fanglapa mahairoi nupi macha kun amadi National amadi International gi sports masana da saruk yaruraba sanaroi Kunda Sel Amadi Certificate Piduna Pukning Togatki. While several privileges are given to the boys, girls are often restricted to the confines of the house and given very little or no opportunities to learn and grow. It is a matter of great shame that cases of female infanticide are still reported. As per the 2011 census figures, there are just 918 girls in India for every 1,000 boys. Ukrulgi Khamasong Fungdhar village da Layong Khangdaba Amanamaram Oiragamioi Ani Sikibadu China gi Yuhan coronavirus na natte hakchang da yafam gi mawong da korok koina taraba akan ba mawong da laihau hauraba loinana yamna Hena Oningba Paurabadi, Chiksiningai Oiri Haina, Health Minister L. Jentukumar na Fongdokre. Wafamasi, Ngasi Government of India gi Ministry of Information and Broadcasting Regional Outreach Bureau ROB, Imphal, Amadi, Health and Family Welfare Ani na Punna Kutsam Naduna Intensified Mission Indradhanus Kamari Lenana, Nongmagi Oiba Orientation Workshop Amangasi, Wangkai Yonglan Lerak Talaiba, ROB, Imphal gi Auditorium da Hogdokiba Aduga Mari Lenana, Fongdokibani. Minister Nahai, Mahausa Lairembi Amadi, Mioy Bakunai Anigi Marakta, Singnarakpa, Amadi Akoibagi Pibam, Motsilakpa, Taru Tanana Laibangamba, Watpadagi, Mioy Bakunai Asi, Manghan Bangamba Laina Kaya Ama, Tingnari. Madam Chana immunization Togba Luina Taru Tanana Laiba Kaktana, Laina Kaya the King Aktopangami Haiba, Equina Kangba Matam Oire, Health Department, K. Maike Degisu, State as the Lady Miam da. Quality life pinanaba human resource improve taunanaba honari haiki. Ma'am, young Pakan didn't work in virus or later Pakan, but totally, which is found the agent today, the information is when much alarming will to the quality alarming will control the Mato, you have a kitchen by the Senate and I came to me. At machine young say China you have a target please but the question a little vocally. Suddenly when the Hinshabina meditation I remember Hinshabina check by and Hamilton over which is the core in the Taba, Nanganda Natural Shida put up in a chicken in the core in the Taba too. I'm sure but the undue mum charter with the reasonable oil Yamna high figure. They suddenly vomiting tendency Yaushila.
ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯇꯧꯅ ꯌꯥꯝ ꯀꯦꯌꯔꯐꯨꯜ ꯕꯤ ꯇꯧꯗꯕ ꯂꯩ ꯃꯤ ꯑꯃꯅꯤ ꯁꯤꯈ꯭ꯔꯦ ꯆꯨꯝꯃꯦ ꯁꯣ ꯑꯟꯐꯣꯔꯆꯨꯅꯦꯠ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥꯁꯤꯒꯤ ꯁꯤꯝꯇꯝꯁꯤꯡ ꯑꯁꯤ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯗꯨꯒꯤ ꯔꯤꯖꯟꯁ ꯃꯌꯥꯝ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨꯅ ꯃꯔꯝ ꯑꯣꯏꯅ ꯁꯤꯒꯨꯝꯕꯒꯤ ꯂꯩꯅꯗꯕ ꯍꯥꯏꯕ ꯂꯩ Manipur ki tongan tongan be district sing da marang kai na fangba pothok sing ki maming loduna district sing ki maming tholagani haina chief minister nongthombam birena lauthokre wafamasi ngasi CSIR Neis Jorhat amadi masigi branch laboratory lamfel partner sinduna pangthokpa CSIR Connect North East haina mingthonba consultative meeting cum technology exhibition ki thoram da chief minister na lauthoklam khibani Lamfel Patalaiba CSIR Neist Branch Laboratory ki complex tapang thokpa thoramadu Chief Minister na hai Manipur da phangliba pothok sing asi ningthi na yokhatuna senthok lambi hengal handuna chawkhatpa lamdam ama oihanana bagi wakhalol da district singi maming thonana ba thorang tawbani Komla marang kaina fangbagi damak Tamenglongbu Orange District haina ming thonana ba sem sabaga loinana Kachai gi Champrada yumpham oiduna Ukrulna Lemon District ki home marang kaina fangliba andro da yumpham oiduna Imphal East puna Pineapple District Nonena Banana District Ferzaul buna Ginger District asina chingba chanaba ming thonduna phangliba pothok sing adu lengak na mateng piduna yokhatnaba honaragani haina Chief Minister na phongdokhi Loina na fangliba pothok sing ase ningthini yokhatnabagi wakhalolda CSIR gi expert sing amadi entrepreneur sing gi oiba achauba mifam amasu industry department na sinduna pangthoklagani haina chief minister na makhata ki Our government is going to declare, our government is going to name the districts of Manipur. In every district, we will name a fruit's name. We are not only naming, we are also, with naming, we are also going to provide financial assistance so that we may increase the grower, we may increase the production, we may increase the quality. That kind of things is going to be. MZNRE ZA gi thabak miyam da numit masing suna suhan bangam driba asigi matang da ikoi masel amaga hunaduna leibagi mahutta amato ina punsin duna scheme asi mai pakhan na bohot namina si haina Rural Development and Panchayati Raj ki Minister TH Biswajit na apel tawkre wafamasi porompata leiba Panchayat Bhavan da Rural Development Scheme ki matang da Rural Development and Panchayati Raj Development na sinduna pangthokiba khana nenabagi thoram amada haikibani Manipur ki tongan ba district manga gi zilla parishad member sing amadi pradhan sing na saruk yakiba khananyanaba aduda minister na makhata na haikibada Manipur gi oina MZNRE GA gi thabak numit masing suna suhan bangam driba amadi sukiba numit sing gi paisa matam chana pithok bangam driba asi center da utilization certificate lana pibagini haina miyam na hainariba asi aranba wafamni Masimaru oina state asigi senmitlon gi fibam phattabana state ki share sing mamangda ningthina suramdaba adunani Maramasina Hiramasigi matangda department JP member Pradhan Singh nasu amana amada taisinabagi thabak asi toklasi loinana scheme asigi makhatana paikhalakadaba thabak sing asisu miyam amadi leitalai raba singda tung koina kanaba pigadaba thabak singda mai onsilasi haiki ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯌꯨꯁꯤꯁꯦ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯂꯥꯜꯂꯒꯗꯤ ꯏꯟꯇꯤꯌꯔꯂꯤ ꯍꯟꯗꯣꯔꯛꯀꯗꯕꯅꯦ ꯑꯩꯈꯣꯏꯗ ꯂꯥꯜꯂꯦ ꯅꯧꯅ ꯊꯥꯔꯛꯑꯣꯅ ꯀ꯭ꯂꯥꯔꯤꯐꯤꯀꯦꯁꯟ ꯄꯣꯏꯟꯠ ꯈꯔ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯆꯤꯊꯍꯧꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯛꯇꯦ ꯑꯣꯗꯤꯇꯤꯡ ꯁ꯭ꯇꯦꯠꯃꯦꯟꯗ ꯍꯥꯏꯗꯅ ꯇꯧꯔꯛꯄ ꯄꯣꯠꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯇꯁꯨ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯄ꯭ꯔꯙꯥꯟꯒꯤꯗꯗꯤ ꯅꯠꯇ꯭ꯔꯦ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯇꯁꯨ ꯑꯩꯈꯣꯏ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯃꯦꯝꯕꯔ ꯈꯔꯅ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯁꯨꯃꯥꯏꯅ ꯁꯟꯗꯣꯛꯄꯁꯦ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯊꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯏꯁꯤꯔꯥ ꯅꯠꯇ꯭ꯔ ꯃꯤꯅꯤꯁꯇꯔꯗ ꯏꯁꯤꯔꯥ ꯅꯠꯇ꯭ꯔ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯔꯤꯌꯁꯂꯤ ꯂꯧꯗꯕ ꯅꯠꯇꯦ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯅ ꯗꯦ ꯋꯥꯟ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯦꯛ ꯃꯊꯪꯗ ꯅꯦꯛꯁꯇ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯃꯤꯇꯤꯡ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯈꯟꯅꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔ ꯐꯒꯗꯒꯦ ꯃꯁꯤ ꯊꯨꯅ ꯄꯤꯅꯅꯕ ꯇꯧꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ Kumalampak Sports Complex Tulaiba Sports Authority of India Saidagi event ahom haibadi wusu swimming amasung fencing masana Loktorak Padagi Sanaroi Singi Imung Manungna Irang Hokre
Masana ahum asigi sanaroi singi mama mapa singna numidang wairam Khuman Lampakta laiba saigi gate mamangda irang hauki. Hiram asiga mari lainana sanaroi singi mama mapa singna Khuman Lampakki saidagi loktoklaga Takialgi saida sanaroi khara thamgani hairiba asida laibak thibani Chahi kayadagi leiraklaba mafam asidagi masana ahumgi sanaroi sing lokthoknaba honarakliba asidi sanaroi sing bu muthatnaba honabani haiki. Takialgi saidasu mamangdagi sanaroi masing suna leibana nauna changadoriba sanaroi sing asigi leifam leite. Lengakna sanaroi sing asigi khalaga athuba matamda leiriba chayetnaba asi kokhanduna sanaroi sing asibu afaba sanaroi ama oinanaba honabada mateng pangbiyo haiki. Sahi kumapan kuntra leiraba ipa ipugi isorgi sangya haina latpa yaraba suguma puran gyone thambai babse asigi khubamse kahening deba adubo semna thajabagi matungina aikhoi thaisida sanghibadagi isa singje leiba miyamgi oikharbani ba tade sam juliana haiba posi de khoi manipur si mache tanbagi pota laiba kaigen haba matamda event amata kahelaroi haina thajaba pirakhaba matungda ngasi event ahum mari madi jimang batariba somda tayan saida siori de khara puni hai adubo sidi foundation ni ba hana gi phibam kari gombe amata kaina ba sinbi ganu amato ne pubiyo aduga satra na tawbang khangda ba haba si parents sai khoi chu tawbang khangde satra mana mangja ba haba sai iram da bangi mangja ba ne ba aduna sagi khubam ka hanbi ganu sagi satra singje punsi kanbiyo Nagamapal Rims Road Paunam Leikai da ngarang ayuk anganbada bom pokhai hankibagi thodok adu yaningdaba phongdoktuna Kaithel Fambi Kedo amasung WUM gi members sing Nagamapal da wakat mifam phamkre wakat mifam adu da saruk yakibi punsi Kaithel gi president Yengkhom Landhoni na hai Miyam tinba mafam da bom pokhai hanbagi thabak asi matungda tawbigano dukan phamduna imung puriba singda bom pokhai handuna aki tuzung pokhanba yaningde loinana mafam adu da duty tawduna leiriba police personnel singna Kedo amasung WUM gi member marakta tumsillaga masagi mathau tawdana leiraga ima Kaithel asibu sangliba Kedo amasung WUM gi Thomi Singh police na phazan khiba yaningde phazan khiba Thomi Singh athubu matamda Thadorakadabani, Mathau Masak Kangdaba police personnel sing Tabak Loktopio, Karigomba, Langang Nawafa Masina Taiduna Tamlagadi, Makataba Kongjang Singh, Jangsingani Haiki. ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯀꯦꯗꯣꯁꯤꯡꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯑꯍꯤꯡ ꯌꯥꯏꯔꯦꯛꯇꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯁꯤꯅꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯄꯣꯠ ꯌꯣꯜꯂꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯊꯝꯃꯝꯃꯤꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯦ ꯑꯗꯨꯒ ꯔꯤꯃꯨꯠꯁꯨ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯈꯥꯗ ꯊꯝꯕꯤꯔꯝꯃꯦ ꯃꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯕꯤꯒꯅꯨ ꯇꯥꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯗꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯗꯤ ꯌꯦꯡꯗꯅ ꯇꯨꯝꯗꯅ ꯂꯩꯊꯣꯛꯑꯒ ꯀꯔꯤꯒꯤꯗꯃꯛꯇ ꯀꯦꯗꯣ ꯐꯥꯔꯤꯕꯅꯣ ꯐꯥꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯇꯨꯡ ꯃꯅꯥꯎꯁꯨ ꯏꯃꯥ ꯃꯌꯥꯝꯅ ꯊꯕꯛ ꯁꯨꯖꯔꯤꯕ ꯏꯃꯥ ꯀꯩꯊꯦꯜ ꯃꯅꯥꯛ ꯅꯛꯅ ꯕꯣꯝ ꯑꯃꯨꯛ ꯍꯟꯅ ꯂꯪꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯅ ꯁꯤ ꯍꯥꯏꯖꯔꯤ ꯊꯥꯗꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯃꯌꯥꯝ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏꯅꯅꯦ ꯏꯍꯧ ꯑꯃ ꯑꯗꯨꯃꯛ ꯂꯥꯛꯆꯒꯅꯤ Sangai Prauda laiba FCI gi godown da contract basis to thabak surambadagi lokthok pikraba sinmi singi macha singna makoi gi punsi kanbiyo haidana wakat mifam sathakre Jahi Nauriba Angang Sing Asana Imphal West Kinambol Police Station na Konba Maitram Makha Waiting Setta Wakat Mifam Asipam Kibani CAF and PD Labor Welfare Association di Yawa Sinmi Amagi Machanupi Amana Jail Dafauba Makoigi Ahal Singh Pazinduna Thamluraba Tungda Yanaba Ama Puraklagani Haina Thadoraklaga Ngasi Fauba Mari Lenabana Tumina Laitokpa Asi Sinmi gi Hakmat Bani Haiki Makoigi Ahal Singh Tabaktagi Loktopiba Asana Makoigi Mahai Tamba Ngamdre Athoba Matamda Mari Lenaba Authority na Mitying Changbiraga Makoigi Punsi Kanbiyo Haina Fongdoglaki Emission tawdri akhoi lairi firon dress uniform kaiga akhoi education as sinaja khre akhoi laik tamjararo haina haji phawa akhoi ba akhoi jena leiro thadok pirak madung sida thabak suana taragadi akhoi emission tawningai leitre haji ki sarkar jina miyeng jangsin biduna simi singbu thabak suba phangambiyo amadi lairaba singbu yokhatbiyo Imphal Cycle Lambi gi Yumnam Patlog da Thong Sabaga Mari Lenana PDCC Kobal Loop Amana February Amada Lambi Asiban Kogani Hariba Adu Koba Yaroi Haina Yumnam Patlog gi Village Development Committee gi Secretary and Bizena Fongdorakli Hiram Asigi Matangda Ngasi Yumnam Patlog da Pangtokiba Paumi Singa Unaba Amada Bizena Hai
thong asi saba haurakpadagi hauna PDCC na laikai miyamgi ayaba yaudana thingbadagi loishinba ngamdabana accident fauba thoktuna mi siba yaukre madudagi laikai miyamna department ki mari lainaba miyoi singa unaduna thong asi saba loishinbinanaba haibadagi tha asigi tarama panda department ki expert sing laktuna hanagi thong adu test tauke test tauba aduda ariba thongi makhong adu akaiba leite haibadagi laikai miyamna contractor da haiduna thongi RCC adu hayan khibani maramasina thong asigi matangda laikai miyamgi ayaba yaudana kanagumba amatana anoba warep amata loba yaroi karigumba lekai ayaba yaudana anoba thorang ama hek paikhatpada maduda thorakpa apafatagi thorang pomba thorakliba miyoi sing aduna pugadabani haike Morning Star Club amadi khunjasigi awaba si one way with the lambi si highway da saliba koi gari lambi sing jida laiba dugumba gari sing ji to one way with na koi chathok chasin da am awaba dagi mi si lakanda mi ta na siba khop laiba dagi department da koi chimina da koi che kayar imai bel sing chatna phamina dana solution bi won haina kayar haijar baw da solution dana lakpani awaba ko ane na khalaiba tanja sida kanagum amtana ayat pa pi dana haiba thong je sidok pa to bigano kanagum ba mana I think ba pirakna thuga ya khaiba tarobdi koi khunja laiba club sangstan amadi ni sabal kunna koi chungya yabang amoy Kwaramban Kaitelgi street vendor Fambi Singna Makoigi Fambam Pio Haiduna Ngasi Ima Kaitel da Irang Hokre. Togdog Asi, Ngasi Nungtil Pung Mari Rom Taba Matam da Tokibani. Lakliba, Republic Day Gamari Lenana Lengak na Lokalakba Chexil Torang Ama Oina street vendor Sing Asi Pambada Lengang na Ating Bat Tamkibani Haidi. Ating ba Asi Butugaiduna Pamdana Honarakwadagi, Police Amasong street vendor Anigi Marakta Mugnarakpani Haidi. Matang size break am laguzagi break ki matung dan nungtil gi pauche kanglai pake mairagi kuntrani pan suba mapo kumon ngasi mong sangi delaiba pilo library ground gi sanglen da pangto ki bagi pau amadi manipur amasung malungi tonga tongan be pau sing puduna laksage impact news minute yang taduna lebio ma'am amukana taram nok jari bulletin asigi makhata ba pau miam da pizari nungtil gi pauche kanglai pake mairagi kuntrani pan suba mapo kumon ngasi Imphal West ki mong sangai delaiba pilo library ground gi sanglen da pangtokre Thoramasida Saruk Yakiba Chief Minister Nong Thumbam Birena, Manipur de Ladiba Miam Asi, Suba Nombagi Chang Yamna Wangle, Haiba Wafam Tamladuna, Micro, Small, Medium Entrepreneurship da Manipurna, India Pumbagima Kok the Lady Haike. Masimag, Supam Nompam Kangdana Lerambam Yoi Singbo, Pali Balinga Asina Startup Nachingba Scheme Kaya Paikat Padagini Haina Fongdokre. Chief Minister Namaka Taraduna, Mamang the Palambalengak Singna Lambining Tina Yatpi Dabana, Lamdam Asi Sotharambani, Hauzikti India gi Senmitlon Asi, Maningda Haitharaklibani, Adubu Manipurgi Oina Yengbada, GST Asi, Chada Nepal Kakatlaga, Laibangamle. Chief Minister Birena Hai, Mamang Chahida India Manungi, Lamkoiba Lak Amagalising, Marfu Aduga, Mapal Lengaki Lamkoiba Lising, Mapanga Chamga gi mathakta Manipur da lakhe. Masi state asigi phibam phagalakpagi khudamni. State ki amadi miyam gi senmitlon henna fagatnaba entrepreneur amadi ICAR gi kangbu gi oib athubada pangthoknaba su hotnari haike. Thoramasida Health Minister L. Jantukumar, DIPR gi Director K. Balkrishna, Amzu gi Ex-President N. Tombiras, Amasong, Kangleipak ki Meira Pauche gi Editor, Wangkhemcha Shyamjai na chingba masak naiba miyoi kaya saruk yake. Sai gi se yam noite Sports Authority of India gi sidai da boxing ne kabaddi ne taekwondo ne hoi kabaddi sibudi akhoi da kya kan sana de yare ne duga taekwondo ga boxing ga kadigino manipur gi drop tawse kaino lok thokani na tawram badi sepak takraw lok thokani tawram ai khudak da lahanai kaino da kirin disease ga wari sar kan da man khudak da se tholak pani khudak da manate kaino da pugu da bane na sai tagel da thamgo da bane na adu sigi ani sidi ai di maram cha de lawi boxing ga taekwondo ga sidi akhoi ne hen khoi player thoi bani ana ai masai horen oiro hayeng oiro ai khudakta ai regi juda torgasi ani sidi resource holo manipur da masi side masi thammo na imado mai kanna argument ona ga igena
State asida leiriba home guard singi pay scale gi matang da chayet na baleiramba adu High Court of Manipur gi Justice Murli Dharan gi bench na chatliba tha asigi hoki batang kunithoi da phangpham thokpa pay scale gi chap chaba judgment order adu PB Rabanina Manipur lengang na athuba matam da thabak to onthok piro haina Manipur Home Guard Employees Welfare Association gi President Y Mangina phongdorakli Manipur Home Guard Employees Welfare Association na sindurangasi Imphal gi Major Kuldalaiba Manipur Press Club te pangthokiba pau gi mifam amada Mangina makhata na hai Home Guard singi phangpham thokpa pay scale gi chap chaba judgment order PB bagi damak Justice Murli Dharan amasung case asigi damak achoba thodang kaya lobby kiba Senior Advocate M Hemchandrabu hainingai leitana association gi maike dege thagat pa phongdorakli haike Mana makhata na haikibada Home Guard singna mating thokna duty tawba ngamjanaba panduna leiriba Home Guard singi streamline gi thabak yauna Women Division hangbagi thabak athubada loishin biyo loinana Manipur Home Guard Act amasung rules ki wangmada hapsiliba battalion commander sing muthatpagi thabak thinta biganu haike Battalion commander haiba ek and rule the yaudaba amasu koina lokthok piu haidana haibadusu thabak oina pangthok piro maramdi makoina loktuna raga home guard se tangkhai ma thabak puhande moi paisa yenaraga charna lei yenaraga charga leiriba se nahangai yengchandadana leibirabasu ngasi dagidi yengchan biro maramdi lising trai panga chatruk matfuma pan phangakatobo home guard ama honorable court na piba rai da hairi home guard noiju khango manipur sarkar ju khango home guard kari tawdagi haibasigi mathau do tauhan biro thabak sudana lemna khara piraga tangkhai yenara charibo home guard noiju home guard oihige haina khallagadi tholo nasage nathau tawro natragadi association mari leina ba wakat pe yaba authority da ain gi matenga loina na bai wakat lagani PMGSY gi tarasuba phase ki oina Technopol district ki manung chanalaiba Saibol village taba Riram Center dagi Cyril Salsim Faubagi lambi asi ningthina sembidre maramasina Manipur lengak amasung mari leinaba singna chap chaba mit yeng changbiu haina Saibol khuldagi Maumi Chingsang area gi Chingsang lakpa oiriba Pia Makuna phongdorakli lambi asigi oiriba fibam asiga mari leinana paumi singa unaba amada Pia Makuna makhathana hai Saibol khul asi Imphal dagi kilometer 4.9 lapna leiba Chingi khul amani Chingi khul oibagi mathakta lambi thongi fibam phattabana maram oiraga Saibol khul yauna maikei asomda tariba khunja sing awaba kaya mayoknare Kudong chadaba asi nongju thagi matamdana hena mayoknai PMGSY gi tarasuba phase ki makhada assembly lambi asi contractor subcontractor yauna lambi asi bu semba saba tauriba singna ningthina sembi dabana maram oiraga khulna areiba sel puthoktuna Riram Center dagi Chakpol Fauba semle Maramasina PMGSY gi tarasuba phase ki makhada assembly lambi ase Manipur lengak amsung mari leinaba singna chap chaba mityeng changduna khunja singi awaba kokpa afaba lambi ama oihanbiu haina lenga ki pungning chingsili haiba wafam thamlakli PMGSY Surise Rilam Center dagi nung chaibagi koila thabagi maduda makhoi thikadar haigadra natra sub thikadar haigadra makhoi lambi se phajana subidre masi maza ekoi gi problem oye thikadar du na kari tawbagi subidabra concern MLA da su haire concern MLA na di thikadar da su haibiram gani hai su haibi haire thikadar na tho sabidaba haitare ekoi se extreme Burma border ni ekoi Manipur da hairabadi sensitive area su oye khudung cha da haibadubu mayamadi laire maduma haidraga su maruoina masida ana ye kisi malaria zone ni masida nungju pantha da lambi thong khudong cha da maramna nambo tawraga puba khara yawnare primary health sub center gumba leitabani na madu leiraga di hen aikhoi ge khudong cha basi oigedra haibasi masu ai thamningi Numitare ni chupna chatharakpa mga suba Khundong Bam Brozendro Theatre Festival 2020 nga solution kre festival manung da utkiba lila singi oiba playbook ama puthok lagadi Khundong Bam Brozendro na Manipuri Theatre da loramba thodang tungkoina ningsing bangam batanatana state asigi dramatic literature gi mamalyam laba pukai oigani haina Manipur Sahitya Parishad Imphal gi president IS Kangzam na phongdokre Khundong Bam Brozendro Cultural Trust Wangkai Ningthempu Khri Mapal na Sindna Jawaharlal Nehru Manipur Dance Academy Imphal da pangthorakpa mga suba
Khundongbam Brajendro Theatre Festival 2020 gi loishinbagi thoramda athoiba mithunglen gi oina saruk yakiba IS Kangjam na hai Lekhidraba Khundongbam Brajendro gi top khunai asige chatnarol kupna nainaraba lela gi masakna ngasi fawba mahakpu hauziki mirol asina kawbangamdana ningsingduna lairi haiki ngasigi festival loishinbagi thoramadda Manipur gi sangnaraba aiba amadi Manipur Sahitya Academy awardee Chanalukhoi Khundongbam Brajendro Theatre Festival gi chairman RK Nemai yauna miyoi kayana sarukyaki Festival loishinbagi numitta Manipur Theatre Academy Mata Manipur gi refugee su utki Khundongbam Brajendro Hadba Playwright Amagi Festival Tomatamda, Kogi Irongi, Kogi Metelo Nasiki, Aduma Playwright Sing Adoma Kogu Yokotuna, Mokogu, Subanikai Kuno, Pese, Yamna, Apabadumba, Tabawamania Yam Noajay, Namatic literature, Leragadi, Yana Pagani Masina, Hayek Nainabagi Lamdasu, Brajendro Kanano, Habase Larik Parega, Tunga, Mahana, Kogi Kunayasi Maramda, Kalami Bawagi Wakalon, Mana Neramiba, Mana Yang Miengse, Tongan Mieng Kogi, Azik Machin Taura Tauraba Nova, literature critics Naharo Mayaman Fore, Makogi Makunta Yohana with the Maktadi, Lariko in a poem by Visitangai Pade. Satkibatha Sigi Konmathoidagi Hauduna Ngasi Fauba Chatharakiba Saibol Baptist Church MNBA Gi Platinum Jubilee Celebration Come Church Dedication Gi Thoram Loishin Kre. Liberty in Christ Haibat Thimda Technopol District ke Saibol Village Tapangthokiba Thoram Adu Loishinbagi Thoramda Amukogi President Fairoism Nandona Hai Saibol Baptist Church MNBA Gi Platinum Jubilee Come Church Dedication Gi Thoram Asida Chingmi Yamasung Tami Animak Puna Saruk Yaminaba Asana Lamdam Asida Kundaminariba Ching Amasung Tam Anigi Marakta Henanung Sinaba Purak Pangamgani Haike Thoramaduda Adugamari Lenana Celebration Committee ki Chairman MM Meshil Khulna Hai Laiwe Kraba Ipa Ipu Sing na Thambiramba Culture Sing Asibu Yokhatpa Amasung Masak Thok na Thambana Ching Amasung Tam Animakta Kundaminariba Kanglo Furup Singi Marakta Ngalingay Matamdagi Lainarakpa Machin Manau Oibagi Mari Adu Ngasigi Mirolda Culture gi Kuthangda Takpangamgani Haike Thoramaduga Mari Lenana Amukogi Maikaidagi Sel Yauna Chana Thangnanaba Potlam Singi Tingbang Piba Amasong Cultural Program Kaya Utpana Thoramadugi Mapung Oiba Saktam Sing Oiki Manipur Kunda Biriba, Yelomi, Wibiriba Kanglo Kudimagna, Magi, culture ki Kongul Liraba, history ki Kongul Lirabadi, Ekoi, Manipur ki Apun Basaktam da, Karima Makalam the Trital Lero. Manipur Himinariba, Ekoi Punamagna, Ekoi Aseng by history, Timinasi, Ekoi Aseng by culture, Ekoi Kaminasi, Adu Iroinana, Manipura, Punna Himinariba, Ekoi Punamaki, Nuxisa Namagilambi Yama, Sagarpa Matamda, Yama Sambalambi, Yama shortest way, Wagane Haiba, Wapam Se Hamzaning. Culture scene Takpadi, Chinga Masutam Anigi, Nung Sinabegi Mariadu, Pulakani Maramdi, Akwigi culture su, Makwi culture su, no Madis White and Akwigi identity Ulakpa Matamda, Pulakpagi Tanja Sulegani, culture Ama Achumba Aduda Oirabadi, Pulakigani, Makwigi Boirabasu, Akwisingi Boirabasu, Pulakigani. Lakribatang Kuntarukta Pangtokadoriba Republic Day celebration asi Lu Nathing Krabal Lalholup Singna Makatana total shutdown Taure Hana Lautorakli. KCP People's War Group Marxist Center Gi Red Army Amad United Naga People Council UNPC Ki Wing Chingtam Liberation Army Gi Apun Bachero Lamada Republic Day celebration asi Kanglei Pakta Pangthok Pada Athingba Thamle Hairakli. KCP People's War Group Ki PRO Chingkhaingan Banathadrok Bachirol Amadasu Republic Day celebration ga Mari Lenana Tang Kun Manga Gi Numidang Waram Pung Manga Dagi Tang Kun Taruk Ki Numidang Waram Pung Manga Fauba total shutdown Lautorakli. Nakalamaram the KCP Military Council Progressive Nasu Republic Day celebration Numitta total shutdown Lautorakli. Kakching Namapung Phaba District Ama Oirakpadagi Mari Rak Suba Oina January Kuntarukta Kakching Dapang Tukadoriba Humbudra Mathoirak Suba Republic Day Celebration 2020 Gimapung Phaba Rehearsal Ngasi Ayu Kakching Turel Wangmada Leiba District Sports Association DSA Kakching Gi Playground Dapang Tokre District Administration Kakching Nasindra Pang Tukadoriba Republic Day Celebration Asida Tongan Tongan Bas School Gi Mahiro Singh Police NCC
cultural troupe department sing yauna punna contingent kunmari gi mars pass ke salami Kaching district ki deputy commissioner Valentina Arambamna okane mars pass asigi parade commander na Sugnu gi SDPO Amakcham Devanandana oigani Thoramadu tonga tongan ba cultural program kayasu utkani haide Republic Day gi thoramda ayat apan yaudana ningthina pangthokpa ngamnana ba police na kanba mong da cheksel thorang kayasu laukhatli Tamenglong district ki oinasu lakliba Humudrani thoirak suba Republic Day gi full dress rehearsal ngasi lotion kre ngarang dagi chathrakiba rehearsal adu district asigi headquarter da leba lower ground da pangthokibane Zadunang paktagi Mars pass hauraktuna IB Bazar fauduna laklaba matung ground asida lotion kibane ngasigi full rehearsal adu da police 5th MR school college Asatim cultural troupe band party scout amadi guide yauna parade contingent kunna sarukyake nakalamramda menstrual hygiene gi matangda mahiroi singda bhab tahanbagi thoram amasu mini indoor stadium da pangthoke thoram adu district hospital amadi global sappers Imphal hubna US ta best toba Sasi Kiran charitable trust ka khutsamnaduna pangthokpani loinana reusable menstrual pad singsu yenthoke Imphal East District Commando amadi Taruk Suba Assam Rifles Kapun Batim Amana Kairau Langdum Mapada Lo Nathing Krabal Lal Holop Pripak Progi Active Kadar Ani Pare Parabamyo Ani Adudi Imphal West District Langtabal Kunja Mamang Lekaidagi Self Style Lieutenant Yendrem Bam Amujau Meitei Elias Pari Chahi Kuntramari Apokpa Lekhidraba Y Ibom Chamaitai Amadi Imphal East District Ibamon Lekai Nahabam Dagi Self Styled Sergeant Sarangtem Pratap Singh Elias Chingsuba Chahi Kuntramanga Apokpa Lekhidraba S Ibo Pishakni January Kuntaruk Pangthokadoriba Republic Day ki mangoina lokhat pachexil thorangi manung channa Kairau Langdum area da Imphal East District Commando amadi Taruk Suba Assam Rifles ke apun batim amana thiba humbugi thabak chathabada Pripak Progi active kadar ani adu phagat pangam khibani haidi Assam Rifles ki Director General Lieutenant General Sukhdev Sangwan na lamdam asida Assam Rifles na toriba mathau singi matang da yengsankre State asida nongmagi khongchatta lakiba Director General asina State asigi mafam kayada Assam Rifles ki thabak thoram sing yengsanki haide Inspector General Assam Rifles South ke Thaupuriba Major General KP Singh na Director General asida ARG Administrative ki oiba Hiram amadi Indo-Myanmar border gi fivam gi matang da paudam ki Director General asina border ngakpada natana drug thingbagi changsiliba khongjang busu thagat paga loinana miyam ga khutsam naba thabak thoram sing paikhat naba pautak piram ki haidi Khuding Thabi check post at Traintwe Suba Assam Rifles ki personal amana IPS officer de jatha ki bathawong adu IAS Association Manipur chapter na cherola madayaning de bafung dorak pagal loinana asum aral puthokna bugi damak semliba SIT aduda mari leinaba singna mating PB naba cherol asana makhatarakli Unity is strength haibat them da tararak suba kaise puji freshers May 2020 pangthokre 2020 Freshers Meet Organizing Committee na Sinduna Ziribamgi Barak Circle Manung Channa Leiba Kaisel Puzigi Village Ground da Pangthokiba Thoram Aduda Saruk Yakiba Social Worker and Buddhachandrana Ziribamasi MLA Ahum Leiba Yaba District Amani MLA Amakhakna Ziribam Pumba Yengsan Bahaiba Asi Awaba Oigani Community kaya amana Khundaba District ama oibana community khudingmakna nungsi chanana leiminanaba mathautai haike Kaching Municipal Council gi Ward number 7 amadi 9 gi Ward Development Committee na Sinduna Municipal Solid Waste Management amadi Source Segregation gi matangda awareness program pangthokre Kaching Khunyai Lekai Mandob amadi Kaching Mayai Lekai Community Hall da pangthokiba awareness program adugi manung channa Kaching Municipal Council gi Ward number 7 amadi 9 gi manung da leiba imung lising amaga chatru kuntra manga da twin bin
ꯂꯤꯁꯤꯡ ꯑꯍꯨꯝꯒ ꯆꯅꯤ ꯍꯨꯝꯐꯨꯇꯔꯥꯁꯨ ꯌꯦꯟꯊꯣꯛꯈꯤ ngasi ki thoram adu da Kakching Municipal Council ki chairperson Naurem Sanjit Kumar vice chairperson KSIS Jhalizit yauna mafam adu ki miyamna saruk yakhi Housing ngasi nongmagi sanabagi bawda Jathariba Hero I Lake 2019-20 season asige Trau FC gi home match samada hayeng Mizoram gi Aizol FC ga Khuman Lampak Men Stadium da lamba taunaragani hayeng sanagadoriba match asigi mangoi nanang asi Paumin Singa Tim ani asige coach singa Khuman Lampak Men Stadium da unabada team animak hayeng gi match asi yamna maru oina lobaga loinana mai pak nanaba honagani haike Aizol FC gi coach Stanley Rosario na fongdorakpada Trau FC su afaba team ama oibana maram oiraga mahaki sanaroi sing chexil na sananaba sem saba loide amaromda mahaki team da ashok sanaroi khara yaurabasu mai pangnanaba hotnagani haike Trau FC gi coach Dimitrios nasu Aizol FC gi team taraina low dabaga loinana haukiba match singda mahaki team na phajaba performance piduna lakiba adudagi hena phajana sem sananaba sem sare haiki Tomorrow it will be a very interesting match. It's not only local derby, it's a northeastern derby, one more derby. So we are ready and boys are very confident to take on them. Tomorrow's game is against a very good opponent. And I believe that our presence is going to be competitive. I believe that our performance is going to be competitive, so we can continue our good football. Nahakpam Apabi Memorial 3rd Division Football League Tournament ke Group A da Takhel Welfare Youth Organization amasung Youth Welfare Club Thambal Khong ani semi-final changre. Imphal East District Football Association ki mitiyang makhada YWC Thambal Khongi Sanabungda ngasi sanakiba Football League asige Group A gi aroiba league match aduda Youth Welfare Club Thambal Khong amadi Seda Ketrigao Sabalaikai anina sanakiba match aduda mai pakpa ngamba team aduna tournament asige semi final changadabana match asida mayok nariba team animangna akanba mawngda lamba tawnakiba match asida Youth Welfare Club Thambal Khongna Seda Ketrigao Sabalaikai bo Panzil ahum anida maitiba piramlaga chatharakliba 3rd Division Football League Tournament asige semi final changbangamke Nahakpam Apabi Memorial Trust ke santang makhada chatharakliba Football League asida Imphal East District ki manung chanalaiba football team nipana group ani thokna khaidoktuna sanariba Football League asigi hayeng sanagadaba Group B ge aroiba league match ta Youth Voluntary Organization Huikup amadi Khetri Bengun Youth Club anina tournament asigi semi final da mafam ama kannanaba akanba mawngda lamba tawnargani Youth Integration Club na sinduna ahanba Haisnam Nilakamal Mobi Memorial under 40 kg 4-a-side football tournament king asisanakiba match ta Kafa Khongmanna Tafa Top Sifaibo Panzil Taret Sinoda Maitiba PK Atopa match samada SDC Samurauna YPAC Elangbam Lekaibu Panzil Nipan Sinoda Maitiba PK Nakalamramda YIC Kaisamthong Maning Longzam Lekaina HLFC Hodam Lerak Pupanzil Taret Amada Maitiba PK ngasi sanakiba aroiba match star NSO Haino Khongnembina NYK Uripok Pupanzil ani Sinoda Maitiba PK Anisuba MNCA Under 16 Boys Rasning Thau Memorial Trophy da Trau Kwa Kaital Amadi YWC Langtabal Ani Mai Pakre Manipur Cricket Association ki meeting makhada chatharakliba cricket tournament asige ngasi Luang Sangbam da leiba Luang Pokpa Cricket Stadium da sanakiba Tarasuba League ta toss ngamkiba KSDO Kongpal na match asige ahanba batting sanakiba da match asige apiva over kun yodana match asige Taramapan suba over the wicket Taramak Turaga run Humpuni Thoi Loki. Match Sasigani suba betting Sanakiba Trau Kwa Kaitel na match Sasigi over Taratretka ball Ahumda wicket Taret Turaga Mai Pakpagi run Humpu Humdoi Adu Lauduna match Sasi wicket Ahumda Mai Pakpangamki.
मैच असida ball kuntra tareta run kuntra mathoi lobangam ki batraw kwa kaithel gi batsman Adityana match asigi man of the match takhe chatharagli ba cricket tournament asigi ngasi Model Higher Secondary amadi Oriental College ke sanabungda sanakiba taramathoi suba match tana toss ngamkiba YWC Langthabal na fielding hanas sananaba warep loke match asigi ahan ba betting sanakiba PTRC patsoina match ki apiba over kuntra yaudana over kunmathoi ga ball manga da wicket taramak turaga run humpuni pan loke मैच असगी अनि सुबह बैटिंग सनकिबा YWC लंगथबालना मैच असगी ओवर तरा तरुक ता विकेट तरुक खक तुरगा रन हुमफुमा पन लौदुना मैच असि विकेट मरी द माइ पाक पंगमखे मैच असिदा YWC लंगथबाल गी ऑलराउंडर H बासुना विकेट अहुम अमदी रन कुनहुमदोय लौदुना मैच असगी मैन ऑफ द मैच ताखे हयेंग चथरगलिबा टूर्नामेंट असगी त्राइनथोय सुबा अमदी तराहुमदे सुबा लीग मैच सिंग सानरगनी Om Subah Haibok T20 cricket tournament ta YWC Langthabal amasung Al Amen Lilong ani mai pakre. Manipur Cricket Association ki meeting makha da Langthabal Sporting Club na sinduna Langthabal Public Ground ki sanabungda ngasi sanakiba tournament asigi mari suba league ta toss ngamkiba YWC Langthabal na batting hana sanabada inning asigi apiba over kunda wicket taramak turaga run chamaga kuntra mapan lauke. मैच असगी अनि सुबह बैटिंग सनकिबा PTCC पाटसोइना मैच की अपीबा ओवर कुन यौदना ओवर तरा मंगादा विकेट तरा मक तुरगा रन हुमुद्रा खक लौदना मैच असि रन हुमफुमा पंदा माइथि बनंखे मैच असिदा रन निफु लौकिबा YWC लंगथबाल गी बैट्समैन प्रफुल्लो मनीना मैन ऑफ द मैच ताखे चथरगलिबा क्रिकेट टूर्नामेंट असगी ngasi sanakiba manga suba league toss ngamkiba Al Amen Lilongna बैटिंग हाना सानकिबा मैच असगी अपिबा ओवर कुंदा विकेट मापन तुरगा रन चाम निफु लौखे मैच असगी अनि सुबह बैटिंग सानकिबा ESU पैलेस कंपाउंड ना मैच के अपिबा ओवर कुन यौदना ओवर तरा तरेट का बॉल मंगा द विकेट तुरगा रन मरफुद्रा तरुक खक लौदना मैच असि रन मरफु तरुकता माइथि बनंखे मैच असदा विकेट मरी लौकिबा अल अमीन लिलोंगी बॉलर नानसाट मैच असगे मैन ऑफ द मैच ताखे चथरिबा क्रिकेट टूर्नामेंट असगे हयंग मखा ताबा तरुक अमदी तरेट सुबह लीग मैच सिंग सानरगनी Pride Run 2020 Run for the Republic Hainaming Thonba Lamsang Lamzel amangasi Kangpokpi District ki Cycle Block Ground the Mui Listing Amaga Jamga Henbana Saru Yadana Chenkre Lamsang Lamzel adu Cycle Block Ground degi Kangpokpi District ki Deputy Commissioner Lalitham Bigai Amadi CDR 57 Mountain Brigade ki Ravruv Singna Lamthake Lamsang Lamzel adu Senapati Brigade ki Makhada Laiba Jwalamukhi Battalion ki sponsored Makhada KSO Cycle inside North East and KWU Cycle ga Punakhut Samnaraga Pangthokpani Lamzel adu chahi tara manga gi Makhada Laiba singi oina kilometer manga amadi chahi tara manga mathak kina kilometer tara oiduna nupa macha amadi nupi macha singi tongan tongan ba khaidoktuna pangthokhibani Arab the bulletin is headline samuh namyam da thamjari Manipur su National Girl Child Day thoram pangthokre nupi macha singbu magi haitho singtho balambi da mang thana chathanna ba honna minasi haina Governor Dr. Nasma Heptilana phongdokre Puknung dalai diba angangbu nupa nupi khandoktuna manghanbada chenaramba doctor nurse amadi clinic sing akan bacherak piragani haina Chief Minister and Birena phongdokre Okrulgi Khamasom Phongdar Village Dalayong Khangdaba Amana Maram Oiraga Miyoi Anisti Kiba adu China gi Yuhan coronavirus nanatte haina Health Minister L. Jayantkumar na phongdokre Manipur ki tongan-tongan ba district sing da marang kai na pangliba pothok singi maming lauduna district singi maming tholagani haina Chief Minister Nongthombam Birena Lauthokre
अमसुंग नुमित मसिंग सुना MGNREGA की थबक सुहन बंगमद्रिबा असigi matangda khatnaduna leibagi mahuta amato oina punsinduna scheme asi mai pakhanna bohona minasi haina Minister Biswajana apil tawkhre